Tamnana is flat of am Hadisa, Kaidi Tamake. Natraga, Nupiki Aloinarake. Josu Molly Molly, Nuxiba Amada, Lupjabogum Hairi. Ama, Subnagi Amaka. Akoidi Fazagera Tigera, Tamoya Mada, Lupa, Apang Magang Buduni. Aduga Amukso, Karasu matching Fatima Tagum, Maringzil Kai, Kangalai. Aduga Amok, Naxilare Kai in a Kantrava, Handaging Vivana Teda Madam. Kamai Tokna Crino. Ai Pam Drena, Mana Pam Amakan Kiba. Masulande, Aisulande. Nangisa, Mabuhun Basuhundrine. Mana Naxinas Haradi, Nangaxina Dora. Jurso, Tamnarom da Krachepsilai. Hivangamde, Agiso, Kana Malay Trimina. Tamnado, Kitang Supakat Boom. Nupisa, Karamba quality same apame. Imung the Lairimbi, Lam the Ninjabi. Explain a Muktoraga, Magia Pamado Kangalagli. Ing tapini Haidanaso. Mawana Mina Tina Pada. Masana chum me du fo tak fangam daba kappa halak panu pi du di haina de he sagai ke ngam na bang masam phadat na dobi mi ne engine ya da bi pa me hayeng lekai gi mera pai bi gi secretary so ayan ngena khan waina noglai mi choose to am he ka khan ba ko hairo choose haidana english amung theatre so madam hoi gumba english ki mi sina sum yam khalak pasida lawmi sing de vangta hospital chat pa phau kinarabani English lon silakani kidana yumda narago in a scissor a kaina kan my owneri. Tamna so no me hire. Nangang bukuding set, Taviam nungai. No pahanjilaga amok directly. Aduga amumutina putting basuri. Nakuna saga dis hangano. I didn't pay belate, funing a day, eager a day. I saw Madame Hibalate, I gin be owning a day. Kaina talk Hizilakanigo. Asing Bahirak Laga, Machin Kumaktanaba, Hizin Basarakpani, Tamnaso Kumangam Asunda, Makoyi Tongalma Pada, Gari Kambiraga Kumhan Cray, Maso Amukum Tarakli. Gari Kamaga, Handa Yinglamda, Munti Ichang Bisi, Nasidi Chankidre, no me no pass in a kum tarak padongairi. Jonga Madam, I suhan crage. Hello, Nang Nahan Bada, Ying Dini. Gage. Sum ying pa, ying baya dry set. Yare, Nata Torano. I won a sudden craga, Mafama Madamang ready. I, Madame Sing Mangamzeroi. The feet hidden each other being poked toga, Babung the Nasan, the beam honina, Bibangam dosunati. Some Hirak Baduda, Makataruda, Gate Manung the Jankre. No passes so, Madame the Jankimaga, Mamai Lerak Pada. Manak Naknamakwang Nit Laga. Leplam Mamma Baniduda, Break Hamduna, Mule Mapa, Piraga Chonkali. As, Kainige, Curriculum, Christ Luinova. No ishidi Eronna Nanguna Sangam de Haida, Yam Fasanangam Drene Borisna Aiginak, the Nana Sangam de Lataba. Aduga no piga dead Kachaladana. Nang no Pisimun be don't one bro. Nagis of Fazavi, Killalera consider. Eron the Budi Kang de Eronda. Oh, Nushiba no Pia Makak Paruvagi, Noina Ibu Haktana, Fatana Kanbiva. Noina the Mina Kaladi, Agasupun Bundaba Mina di Kariwine. E. Karaktana no anima pull up Hakalaga to read the Tadonikoina. Borisna Visnu Itunga the Lukabi Hovaga Yabanatico. Maduma Kalkanugo, Yam sinning a dinner, the P funk the Banavani Honor Simino. Josna I didn't pay lady, Sivanga Maroy. Eronna Ha Marup Nedi Haraga, Marup Hatpayam Pamsa, Imana Mangata Josna Nanga Mahatpadi, pay along the Mielaga Hatopay, Hingalay sat, Nushibani Eronna Natu Quaver Fall Kangan Dene Asanari Wayni Nar Haragan to Pia Quavers at Padi, Gambra Kandi Josna As Namdana Madame said, I in a Quado Robani. No, me am the Namandana Churung Dorabani. Borisna Lao Kadangsa Halase, a support of the Torom Balarusi Haraga, Nangatung innocent and the line, Erwan Sina Erwana, Mangon the Taisile, Haiduna, Cherekli Gari was a kiddo. Nang Salagum Sihibada, I didn't Natanaroga Banati. Nang Suhoina Yarapanatro.
aduga swaida aina khakhoba singaine manung mapa nai be thabak to torakano tinabada misak mkhem nai no George na yare se hannabam to torasi mi thongal mapa sida lao lao asi hairaga mana mang tharaga gari ka khatkre Arun ga Boris ka so ka khatkre pulap pun acha polawraga Boris hoida lakminare aduga moisu to ngana ka amada famlaga lei Arun na nupi mayung gi mi la aga ekhoina lolisi kai gino Boris na sum tanro Arun na noibudi naram satul chumdramina laknarakani na lotli ni khangi ado kaina di kai khangki jani wari gali na rambra khang pote George na as nupi selu baga nupi thi baga ani gi marak ta phambasa talak kadore ai Arun na suru si aura amni kaino fa hawra sira George na yaroi ne nangdi fa be ko han hekta puthore eba Arun su amuk thaidorakle akhoi su kainom ja siba Boris na ai akhoi chanda phone toraga haikige hairaga machanda call toksili ningol somda guest room da chana bukhita poro ningol na yam VIP ro chaninga dilo lo kitchen da le yam ikai thikan basara ano kakselam laga thamkhre loudspeaker thadok pana Arun su tarami ai lorugi hairaga hogolaga thokre Josna chakhum da soidana chingna ramra khangpote Boris na nangamasu pakhang le sabi ga bu kamai chingna ba yadoino sharan ga tura ngakta nangna marol ama Arun da di hairi chindo nangni hele somdana chakhumdani ningol mamana vi kharaga chana basemduna honaramli awat pasing second round yeluraga khaidok laga hangba chathalami ningol mamana bi amaga khangai hori Arun su isai saglei Mushibagi haivani pharaga longni de longni aina nungsi pami haise nasakta fazabai nati ho laisabi ho chinganbi ho akhatpi thengu manbi sabando ningol du sat lai onsilai daron naksigero nangni isai saglai do kanadano Arun na aina bu wanga ngadi nangonde hekta manbro horakanu ko thabak na thabak chinbane Arun su ningol gi sauda chairei angang ni na lukham du da thazila di kapale honi wangang sangang na marolam phajadriba nayung gap da pan ba khangaroi kharaga waru baga makha de git pham tharaga kapakle kapna phone puthok laga mabung da su toksile nang na mana bese ai na tringai da yam thuna puthoko mina wa da ngai thabak suraga mana khana bawe Arun na napsobi kitang lakna yade hutfet wangang sangang na phajadriba ningol na aina napsobada nangonda songakpro nupi lakba sakta thi mina wana thabak suraga nangna prap laga khana hori natro Boris to fing na phone do paina kum tharakle ani da machin khumaga khanarak paduda khamjilei kaino me nabani na torisibo mina uraga kaino khandoise Josu tapli changai haurabra swaida kumai si mi khara tilingai sida hinga lauraga hairo ningol nang so apik pa ngang ga chame mane kemala so aidi funingi ko nang na pamba khuding loina to namana ba tinaro nu haidudi fate ko Arun oibagi mamai kai khangdabani ai oiradi nangi wahai wata du da sukla hela roidamni Arun na ai hatiro khana khamdo ira ko ka ngauze tanzei yamna Josna khaning ba khalo ai dia seng hai jabani Josna oina plate amada chana ba khara khaidok laga nupa hong do thokmin na khre ningol su Josna khara nganglam baduda kapalek khre khara sui kai ba phorammi yani khangna kesin da bani adubu Josti mahausa na kebasi yadabani madu khangmana kapadu su lep khre hagolak laga chana ba sembadu amu yawrammi Numini humni di hausin kre tamnaga George kaso adum naksinare wakhal khara tinare yanaba khara haure pakhat khana basu tawkhidre amana yamna thajanaba wari toina sanaba pau toina faunaba phagi amuk tongna asumna loinabani
Josna haiba khudingsu tamnana khara khara adum lawjabani. Chimbaldadi ilamde adubu thabak oinadi adum illi. Thabakta khoizangba masagi mathau khangna phajana thabak tawba hawre. Kumarda tanaramba khudingsu tamnada onsan bahokhibada Kumarna kalak pehelakle. Kumargi mihu changba suhelai. Aduna Kumardi nongma nongmagi mapuk sengda behen galaklami. Tanjanga iduna tanja lawbami oina laikhrabani. Office ki break matamda canteen da jorsu coffee ama thaknaba order tawrammi. Kumar su changsilakpado urammi. Kumarda haifet yengluraga chumna amuk famduna coffee puthorakpa ngairi. Minute manga amuk lairaga puthorai. Tray amada coffee ani haptuna. Josta coffee ama piringe Kumarna changsilaklaga waiter du da hairi. Aigisu sida dum thanamo sida thaage. Haiduna fam tharakle. Waiter du na Kumargi coffee dusu table du da thamlamlaga changkhre. Phaminariba ani dusu wari sai. Kumarna George thabak sibu nungairibo kamai torige. Nahi nasing matik chana haiba noidi atopu kudong chaba khara thihaningi. Thidabro nangbo. Khangdeda sir akhoi mamona dealer ama tanabini de hai ai bora horlaga toktoira khangdeda hauzik asi government na thabak pirise jada 19% muktani aduna aigi motadi nakhoi gumba phaba mi singse thoraklaga private sector pak chohanba pami hauzik yamna chawkhatlabani ne chawkhatpasida naha nogi achauba thodang leiribani khangdeda chawkhataba haisida aina yam pamdaba chawkhatpa masu yawrakli orphan masing hengalakpa old home masing hengalakpa sidi yam pamjade sir laisabi singi lamchat hongakpa aduga nupa singi so amot palamjat hengalakpa ahal laman seba tawningdaba makhoi gi nungaiba akombado khak pamba khangde hoziki chawkhatpa sa aidi pamu pamdrida sir chummi nang na haiba ai su sum khanbada chawkhatpa gi matau tambada Chawkhatpa mafamsingi amotpadusu tammaga lakpa madunani. Chawkhatpa lamsingi fattaba lamcha sajat madu khak oina tamakpa mali ahigi oinadi. Migi di chatnabinina akauba fan ama selaga koichat chatlei. Kanamtarsu hakchini yengnade. Aikoi sidadi hakchang khumba fizet oirasu kitang hek yengbada hakchangi fibam chumhaudradi sagi wakhalda karamba mityengda hana mangthai. Sina amada thamkhraga chahi sudana phone paihanba. Adudagi phone do chumna sizinadre chahi matanga chanadana fattaba kaya ama khangle ure adai makhoi su fattaba wakhal do chusinkre sina amu crime da chawkhalakpada mating pangi khangdre class 8 9 kabadagi mobile paire online class ki mingda adagi adum hawri soiba sir adunadi adum youth se manglakpa tabani youth mangladi future mangle sir nongmadi soidana western society gum akhoi kanglei pak se honglani hozi fawbada senariba fidget chakcha thinglubasu yade asa masagi apamani haidana fidget chakcha so amaromda kaishu kaidada adubu dress manner ngaktaba choithi choikhat yam tholei character molai mabusel warak pangamdaba kana amadadi kai hobugum thoi adagi crime mu tholani khanjiluradi sir afaba machet amata leitrena hairuraga segai baserasu fi thongdrasu mityeng duda chumu athiba amatta leiroi hairakani adubu haujikangi sagi wakhal chenba midabo mityeng chumu kanana yani coffee do mu chingli wari makha mu chathai break matam loibaga khangauba natti wari nungaibada punna changminarakpani adubu josti mamai humang kangba horakle masada nungaitaba ma pharakpagum makhong taptharakle kumarsu leisilak hangai kedorage kisu tawdida sir asi hairamlaga makhong yangna thanglaga washroom tamna paisilai mapuk nungairaktabani fana kuina washroom dagi thoraktre pung ama maya leiramgani hena masado nungairaktabaduda makha tana office ta lainingdrema kuina lithabadusu ma khudong chararoi khalaklami mama na bada call toksile Arun su adum satpai khalakle kai leirage puk nungaitabada loire otum ta leiraga ai loblaw nathibongdi tap tage sasalamni ne aduga lobla o kaina sumba timing nadi miriam ai thi ini ne ayam nusirak pro namai ma chin thiragani ko tallaga launu to mama na bana sauzilak paduda masa sing menungai tre khanglei khara fingna so hairi leramo ai lagi
ꯐꯣꯟꯗꯣ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯒ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯏ ꯃꯃꯥꯏꯗꯨꯁꯨ ꯇꯥꯊꯣꯛꯂꯦ ꯃꯀꯣꯛꯇꯨ ꯐꯥꯎꯕ ꯏꯁꯤꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯍꯜꯂꯤ ꯃꯦꯗꯥꯝꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇ꯭ꯔꯦ ꯁꯣꯝꯗ ꯀꯨꯃꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯀꯨꯃꯥꯔꯅ ꯏꯟꯚꯥꯏꯇꯦꯁꯟꯁꯦ ꯅꯪ ꯍꯣꯔꯦꯟ ꯑꯣꯐꯤꯁ ꯑꯋꯥꯔ ꯂꯣꯏꯔꯒ ꯕꯤꯁꯦꯝꯄꯨꯔ ꯐꯥꯎ ꯍꯥꯏꯊꯔꯣ ꯑꯗꯨꯒ ꯈꯔ ꯄꯤꯔꯝꯃꯣ ꯇꯥꯝꯅꯥꯅ ꯄꯥꯕꯨꯡꯆꯥ ꯗꯦꯟꯃꯥꯔꯛ ꯂꯥꯛꯇ꯭ꯔꯣ ꯃꯥꯗꯤ ꯉꯁꯤ ꯂꯥꯛꯑꯔꯣꯏ ꯍꯥꯏꯗꯅ ꯀꯣꯜ ꯇꯧꯔꯛꯑꯝꯕꯅꯤ ꯃꯃꯥꯟꯅꯕꯒꯤ ꯆꯥꯛꯀꯧꯕ ꯂꯩ ꯍꯥꯏꯔꯝꯃꯤ ꯑꯗꯣ ꯏꯟꯚꯥꯏꯇꯦꯁꯟꯁꯦ ꯃꯉꯣꯟꯗ ꯄꯤꯔꯁꯨ ꯈꯔ ꯂꯨꯝꯕ ꯋꯥꯠꯀꯅꯤ ꯆꯠꯂꯒ ꯅꯪꯅ ꯗꯥꯏꯔꯦꯛ ꯃꯁꯥꯗ ꯄꯤꯔꯝꯃꯣ ꯄꯥꯕꯨꯡꯆꯥꯅ ꯍꯌꯦꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯝꯃꯒꯦ ꯈꯨꯗꯛꯇ ꯑꯣꯏꯕꯁꯤꯗ ꯀꯣꯛꯀ ꯉꯥꯎꯔꯦ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯄꯨꯛꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯕꯅꯤ ꯏꯟꯚꯥꯏꯇꯦꯁꯟꯁꯦ ꯊꯤꯜꯂꯨꯔꯦꯅ ꯂꯩꯔꯒ ꯊꯤꯜꯂꯝꯗ꯭ꯔꯦꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯖꯅ ꯆꯠꯂꯒ ꯋꯥ ꯈꯔ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯁꯣꯏꯗꯅ ꯃꯤꯅ ꯀꯩꯅꯣꯝ ꯈꯟꯈꯤꯗꯧꯔꯕ ꯍꯣꯏ ꯄꯥꯕꯨꯡꯆꯥ ꯑꯩ ꯖꯣꯁꯀ ꯆꯠꯃꯤꯟꯅꯔꯒ ꯊꯤꯜꯂꯨꯔꯒꯦ ꯐꯔꯦ ꯁꯤꯃꯗꯤ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯒꯦꯀꯣ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯕꯨꯡꯆꯥ ꯂꯧꯔꯒꯦ ꯑꯁꯨꯝꯅ ꯁꯤꯟꯅꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯊꯣꯛꯈꯤꯕꯒ ꯖꯣꯁꯇ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯅ ꯐꯣꯟ ꯄꯨꯊꯣꯔꯛꯄꯗ ꯃꯤꯁꯀꯣꯜ 2 ꯂꯩꯔꯝꯃꯤ ꯇꯦꯛꯁ ꯑꯃꯒ ꯑꯩ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯛꯇꯗꯅ ꯏꯃꯥꯟꯅꯕ ꯂꯧꯕ ꯂꯥꯛꯑꯒ ꯆꯠꯂꯦ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯗ ꯍꯟꯖꯤꯟꯅꯁꯨ ꯀꯣꯜ ꯇꯧꯔꯨꯗ꯭ꯔꯦ ꯄꯨꯡ ꯌꯦꯡꯕꯗ 2 ꯇꯥꯒꯗꯧꯔꯝꯂꯦ ꯃꯥꯒꯤ ꯄꯥꯕꯨꯡꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡꯆꯥ ꯆꯪꯉꯣ ꯀꯩ ꯂꯩꯔꯕ ꯖꯣꯁꯇꯣ ꯃꯁꯥ ꯉꯝꯗꯦꯅ ꯍꯟꯈ꯭ꯔꯦ ꯏꯟꯚꯤꯇꯦꯁꯟꯁꯦ ꯑꯩꯅ ꯉꯝꯅꯕ ꯊꯤꯜꯂꯒꯦ ꯑꯩꯒꯤ ꯒꯥꯔꯤꯁꯤꯗꯤ ꯆꯥꯎꯃꯟꯗꯅ ꯊꯧꯕ ꯈꯨꯠꯂꯣꯏꯗꯤꯌꯦ ꯄꯥꯕꯨꯡꯆꯥꯏ ꯃꯆꯥꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯣ ꯑꯗꯨꯒ ꯑꯆꯧꯕꯁꯤꯅ ꯄꯥꯕꯨꯡꯆꯥ ꯄꯨꯕꯤꯔꯣ ꯈꯔ ꯉꯟꯅ ꯑꯩ ꯊꯤꯟꯗꯣꯛꯎꯔꯒꯦ ꯅꯇꯣꯝꯇ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯄꯥꯕꯨꯡꯆꯥꯅ ꯊꯤꯜꯂꯣꯔꯣ ꯌꯥꯔꯅꯤꯗ ꯑꯩ ꯈꯔ ꯉꯟꯅ ꯊꯤꯟꯗꯣꯛꯎꯔꯒꯦ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯑꯣ ꯐꯔꯦ ꯌꯥꯗ꯭ꯔꯒꯁꯨ ꯍꯥꯏꯔꯛꯑꯣ ꯍꯩꯃ 이베마 ꯅꯪꯒꯤ ꯆꯥꯔꯖꯔꯒ ꯌꯥꯎꯔꯛꯄ꯭ꯔꯣ ꯄꯥꯕꯨꯡꯆꯥꯒꯤ ꯐꯣꯟꯁꯤ ꯑꯣꯐ ꯇꯥꯈ꯭ꯔꯦꯅꯦ ꯌꯥꯎꯔꯛꯇꯤꯌꯦ ꯉꯁꯤꯗꯤ ꯀꯥꯎꯔꯒ ꯌꯨꯝꯗ ꯍꯨꯟꯇꯣꯛꯑꯝꯃꯦ 이제 ꯑꯩꯁꯨ ꯀꯥꯎꯔꯝꯃꯦꯅꯦ ꯐꯔꯦ ꯅꯪꯁꯨ ꯊꯤꯟꯗꯣꯛꯎꯔꯣ ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯇꯥꯌꯔꯗꯣ ꯈꯔ ꯅꯨꯡꯉꯥꯏꯕꯗꯤ ꯋꯥꯠꯄꯅꯦ ꯀꯔꯤꯝꯕꯨꯗꯤ ꯇꯧꯔꯣꯏꯗ ꯍꯣꯏ ꯄꯥꯕꯨꯡꯆꯥ ꯑꯁꯨꯝꯅ ꯊꯣꯔꯛꯂꯦ ꯀꯥ ꯃꯅꯨꯡ ꯆꯪꯉꯛꯇꯨꯅ ꯏꯟꯚꯥꯏꯇꯦꯁꯟꯗꯣ ꯕꯦꯒꯇꯨꯒ ꯄꯥꯏꯔꯒ ꯊꯣꯔꯛꯀꯦ ꯇꯧꯕꯒ ꯀꯝꯄ꯭ꯂꯦꯟꯒꯤ ꯀꯁꯇꯃꯔ 2 ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯛꯂꯦ ꯊꯥꯖꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯆꯪꯍꯜꯂꯛꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏꯗꯣ ꯑꯃꯨꯛ ꯁꯥꯟꯅꯔꯒ ꯂꯩꯈ꯭ꯔꯦ ꯁꯣꯝꯗ ꯖꯣꯁꯇꯣ ꯐꯃꯨꯡꯗ ꯍꯤꯞꯂꯤ ꯑꯦꯔꯣꯟꯅ ꯃꯅꯥꯛꯇ ꯑꯅꯥꯕ ꯁꯪꯂꯤ ꯍꯥꯏꯗꯨꯅ ꯋꯥ ꯄꯨꯛꯉꯥꯡꯗ ꯉꯥꯡꯁꯤꯜꯂꯛꯄꯗꯨꯗ ꯖꯣꯁꯇꯤ ꯇꯥꯅꯤꯡꯗꯕ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤ ꯑꯦꯔꯣꯟꯅ ꯀꯔꯤ ꯆꯥꯔꯨꯒꯦꯕ ꯅꯊꯤꯗꯣ ꯐꯥꯏꯕ ꯈꯔꯗꯤ ꯈꯥꯅꯤ ꯄꯨꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯣꯇꯨꯁꯦ ꯆꯥꯕ ꯊꯛꯄꯗꯗꯤ ꯍꯟꯅ ꯌꯦꯡꯗꯦ ꯅꯥꯔꯒꯗꯤ ꯅꯥꯍꯦꯔꯤꯅꯤꯅꯦ ꯉꯥꯛꯇ ꯄꯣꯊꯥꯒꯦꯕ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯁꯛꯇꯨ ꯎꯔꯒ ꯑꯩ ꯐꯦꯕꯔ ꯁꯨꯝ ꯌꯥꯎꯁꯤꯜꯂꯛꯑꯦꯕ ꯍꯩꯃꯥ ꯀꯔꯤ ꯆꯥꯔꯨꯒꯦꯅ ꯅꯨꯡꯁꯤꯗꯅ ꯍꯪꯕꯁꯤ ꯌꯥꯗ꯭ꯔꯣ ꯊꯤ ꯃꯍꯤꯁꯤꯗꯤ ꯑꯣꯐꯤꯁꯇ ꯀꯣꯐꯤ ꯑꯃꯈꯛ ꯊꯛꯎꯕꯅꯦ ꯅꯍꯥꯟꯈꯩꯗꯤ ꯊꯛꯇꯕꯅꯦ ꯑꯗꯨꯗ ꯉꯁꯤꯗꯤ ꯆꯈꯥꯎꯁꯦ ꯍꯥꯡꯉꯤꯅ ꯊꯛꯎꯕ ꯑꯗꯩ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯆꯈꯥꯎ ꯍꯥꯡꯉꯒ ꯀꯣꯐꯤ ꯊꯛꯑꯦꯕ ꯅꯨꯡꯉꯥꯏꯔꯦ ꯅꯪ ꯋꯥꯇꯥꯁꯦ ꯀꯣꯐꯤꯗꯨꯗ ꯆꯥꯟꯅꯗꯕ ꯀꯩꯀꯩ ꯌꯥꯎꯔꯖꯥꯠꯅꯣ ꯑꯦꯛꯁꯄꯥꯌꯔ ꯍꯦꯟꯇꯣꯛꯑꯕ ꯀꯣꯐꯤ ꯑꯣꯏꯖꯥꯠꯂꯣ ꯈꯪꯗ꯭ꯔꯦꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯏꯃꯥꯒꯤ ꯏꯔꯣꯟꯕꯗꯣ ꯃꯣꯔꯣꯛꯇꯤ ꯈꯔ ꯁꯥꯈꯤꯕꯅꯤ ꯑꯗꯨꯒꯤ ꯔꯤꯑꯦꯛꯁꯟꯂꯁꯨ ꯈꯪꯗ꯭ꯔꯦ ꯉꯥꯛꯇꯪꯗꯨꯗ ꯍꯨꯃꯥꯡ ꯀꯥꯡꯕꯅꯤ ꯑꯩ ꯇꯣꯏꯂꯦꯠꯀ ꯌꯧ ꯉꯝꯗ ꯇꯧꯁꯤꯜꯂꯗ꯭ꯔꯥ ꯈꯜꯂꯨꯔꯕꯅꯤ ꯄꯥꯈꯪꯅ ꯅꯝꯕꯔ 2 ꯇꯧꯁꯤꯜꯂꯦ ꯍꯥꯏꯔꯗꯤ ꯏꯕꯣ ꯀꯨꯝꯍꯩ ꯑꯃꯗꯤ ꯑꯣꯏꯅꯤꯍꯦ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯇꯣꯏꯂꯦꯠꯇꯗꯤ ꯇꯧꯔꯤꯗꯅ ꯀꯩꯅꯣ ꯈꯪꯗꯦꯅꯤ ꯄꯉꯥꯡꯗꯤ ꯉꯥꯡꯉꯤ ꯋꯥꯅꯤ ꯐꯔꯦ ꯄꯣꯊꯥꯖꯧꯔꯣ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ ꯅꯨꯡꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩ ꯊꯕꯛ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯔꯒ ꯃꯌꯨꯝꯂꯣꯝꯗ ꯍꯟꯅꯕ ꯊꯣꯔꯛꯄꯗ ꯑꯁꯔꯥꯟꯅ ꯃꯁꯥꯒꯤ ORSꯇꯨ ꯂꯩꯔꯒ ꯆꯪꯉꯛꯄꯒ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯑꯦꯔꯣꯟꯅ ꯑꯩꯅ ꯀꯣꯛ ꯂꯩꯔꯨꯔꯁꯨ ꯌꯥꯕꯁꯤꯗ ꯑꯩꯗꯒ ꯍꯥꯏꯔꯝꯗꯕꯤ ꯆꯦ ꯂꯩꯔꯝꯃꯤ ꯅꯆꯥꯅꯨꯄꯥꯒꯤ ꯊꯕꯛꯁꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯠꯄꯅꯤ ꯍꯥꯏꯗꯅ ꯋꯥꯔꯧꯔꯤꯔ ꯈꯪꯗꯦ ꯑꯦꯔꯣꯟ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯆꯤꯟꯁꯤꯕꯨ ꯅꯨꯄꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯊꯕꯛ ꯇꯠꯂꯤꯁꯦ ꯑꯩꯅ ꯍꯔꯥꯎꯗ꯭ꯔꯁꯨ ꯅꯃꯥꯟꯅꯕꯗꯤꯅꯦ ꯃꯟꯌꯨꯡꯈꯩ ꯍꯔꯥꯎꯕꯅꯤ ꯉꯥꯛ ꯂꯩꯃꯤꯟꯅꯈꯣ ꯌꯥꯗ꯭ꯔꯣ ꯄ꯭ꯔꯕ꯭ꯔꯞ ꯃꯌꯨꯝ ꯍꯟꯗꯣꯏꯗꯨꯕꯨ ꯀꯩꯗꯧꯔꯦ ꯏꯃꯥꯅ ꯂꯩꯍꯟꯅꯤꯡꯉꯝꯃꯣꯏꯗ꯭ꯔꯅ ꯊꯣꯛꯂꯛꯑꯕ ꯑꯗꯣ ꯑꯩꯅ ꯑꯣꯇꯣ ꯑꯃꯗꯤ ꯂꯩꯕꯤꯔꯒ ꯄꯤꯖꯈ꯭ꯔꯕꯅꯤ ꯋꯥꯔꯧꯅꯕ ꯈꯨꯗꯤꯡ ꯑꯣꯇꯣꯁꯤꯒ ꯑꯗꯨꯝ ꯁꯛꯆꯤꯟꯅꯔꯁꯦ ꯅꯪ ꯑꯗꯥꯏꯗ ꯅꯇꯣꯝꯇ ꯈꯗꯥꯡ ꯊꯥꯗꯍꯧꯔꯣ ꯑꯩ ꯆꯪꯉꯤ ꯅꯪ ꯑꯣꯟꯁꯤꯟꯅꯕ ꯉꯝꯖꯗ꯭ꯔꯦ ꯑꯦꯔꯣꯟꯁꯨ ꯈꯔ ꯍꯥꯏꯔꯝꯃꯒ ꯍꯟꯈ꯭ꯔꯦ ꯑꯥꯆꯔꯥ ꯃꯆꯥꯒꯤ ꯃꯅꯥꯛ ꯆꯪꯂꯛꯂꯒ ꯅꯤꯡꯊꯤꯅ ꯃꯆꯥꯕꯨ ꯌꯦꯡꯕꯤ ꯑꯥꯆꯔꯥꯅ
Sukna nagandaba nangna nabasidi imadi ngakpu ngaure. Naragane maching yam thibani. Khara cheksin mayadro nangbo. Khangde cha kaptu da karibu yarobano. Wari nungai man kidana mahauso amta khangaudre. Hanubana olakpani na pamkhraba wari di. Panthoi bi latpada wari nutigi taba satlu. Imani chagi sit ama numit mangani gi ngangnabirage. Kadai ma ORS tu thaga hak on mangamram tienge. Karan ngangbadusu changibra khangdene sese thakjalo. Haiduna mama na machada ORS jo makhum su hanglaga pithak pirami. Mama su machagi phamung machidagi lengzaramde. Humangdo amung taithokli wari amung li tawri. Customer ga wari sanabada pungdi marakli. Khara marai tawba customer oibana kuithokibani. Makhura ga sananaba inthokeso makhura di thabak leire haidana mangonda sinirakpana upai lekhidre. Chatkadaba thabaktu nangharoi thorakpada Ricky su mabu ngaiduna gas pampham lomda leirami. Ma thorakpa ubada manak changsilaklaga staff ti amatta leiramdre. Security dusu khak ngairami. Tamnana kai leirage. Ricky mamai do ngangsile sakpham khara kaibagum urai. Makhol du nikna makhullo naraga. Ai nafam de yam swekre. Nakna nanga loina ringai. Nang boi gi thamoi na kaya maru oiba. Khangru dresu nang nei fam dagi lap thoki ba mi kupta de. Ai fothafam khangdre. Nang ai bo mukta de ngak pi. Mahu sagum ai bo uraga momono. Ai yang ware. Ricky nang na ai unabala ise matang yam jade. Nang luhong doreso nasana ingon haisarak panatro. Minamba su nang na minamba. Aduga ina nang buin thokla bugum tahan gano. Hairamduna thuna thokibada Ricky sinang haroi matagum fing nairi. Jos leibana nang na ilap thokpa ngamani. Aigi nusiba mangan kibani. Laisilak-laga saungna su manak changsilakle. Mabu adukla na khanbadi magi oisaba thiba maram chatnani khale. Aduk yamna su na pukchil mangano. Ai mangonda henba wakhalamta khande. Nangi dudi maga ega loinabada nangna kalakpani. Ai banungsiduna lale haiba natte. Maga ega gi marisidi yam senge. Nang aigdagi hena. Aduga amana. Aina mabu yazabasida maga naksina khini khallaga. Nangna ibu mangondagi chingthokna botnagano. Aina manung siraklasu akaiba leite. Ai leisabini masu pakhang. Hairam laga thorakle magi pabung sagi gari na kakhatlaga Bisenpurda hai tharakle. Nupigi oire gari so kaya kanna thauba kibaga mafam du yorakpada yasanglakle. Gate wangmanda gari khamlamduna changi. Sumangda lepaga kaya kanna sunata imungda onsilaga kawi. Kana lege invitation amta thamjaramge. Editor gi nupido oina thorakle. Ibema kana kai hangmano. Tamna churi tafida lepna hairi. RK Motors ki heng anauba car ama launch tawgadaba. Yam thuna sinkre. Invitation se ngasi kakse maga ngasi yongna hotnabada khara su thengkre. Anauba car launch tawba khudingi editor na adum tawbani. Magi newspaper dasu adum hapchabani. Sawba yade haidana ai isamak thengasu theng hekta lakcharabani. Soidana lakpiyo haigena. Madi ngasi khara thengna halakani na hairamine. Ai halakpaga kaudabida tamage. Akhoi Denmark ta sinar asu yabasida pangwa wabiri ibemana. Masu ngasi de absent oiba. Haima thabak chatkani na yumdagi chatkibani. Mamana bagi sakhobuga yaudakhe. Karom da mu phaizilaga leikhrabano madubo. Phare inama ai sohan khrage. Tamoi editor da soiba yadena khara tambiyo ko. Hoi RK Motors ki bu kaigi soidoino soiroi. Soidana ba aina tamgi. Yam nungaizare adudi yauzakrage. Cha glass amata su thakminadre ngak phamkisidana. Yarani ngasidi khitang thengkhre. Nongmoina thakminarase. Itomta su handoinina thengbasu nungaitraba. Thokige. Hoi sumle hore ko. Asumna invitation piram laga thorakle. Gari mamai laiduna thodorak pa hore. Bisenpurdagi khara su sangsin mama phamni. Mate khara lamhang oibani. Nakan dalabu pad oiraga. Tamna su phone yenglubada miskol mayam ama leirami. Magi pabungi su yauri. Aima, pabungi su miskol leiramina. As oidana pakhalamani.
Makut namana phone tauge tauringe amu gari start mutkre. Mapada gari yadre call taurabadi pakhatkrani khanbana. Magi pabung sadu oina taunabo honaringe. Manakta four-wheeler gi gari amasat khamjilai. Ma lauba laklibra natraga kana oiribano haina cheptharaga yengnabo honaringe. Magi side glass uda makut thingzillaga thongdu khangang hangduri. Khangpre khangna sa thoraklaga thong amadu hangdoktuna thorakle phone duna mai kaplaga hanglei. Kanano